Leingak school singasi Phibam Phagatlakli haina Chief Minister Nam Kim Chana Phongdokhrei. Ngasi singzamai SC manung chana leiba Hairanggoithong High School gi nauna saba library building sangabagi thoramda wafam asi mahakna phongdokhibani. Department of Education SK Director NG Bogendra, School Development Committee amadi school asigi principal amasung oja sing yauna pangthokpa thoram aduda Chief Minister Y Kim Chan hai Leingak ki leiriba school singi Phibam Phagatlakli basi Manipur gi chawkhat thorang gi lamda achaupa maipakpa amadi afaba khudam amani Chingamaka High School asi mahakna hanbe MLA oirakpa matamda Mahei kun fana leiramde haujikti Mahei chani gi mathakta leire metric exam dasu later mark fangduna first division the pass of Mahei sing school asidi gi puthokpa ngamlei amaromda Hairanggoithong High School Asisu School Committee Lekai Miam Oza Singgi Matenga Loinana Leingak ki policy program ki makhada punna thabak tongminabadagi ngasidi Mahei chama subangamlei Leingak ki leiriba school sing infrastructure fana thamdana bohotnagani masina mama mapa oiba singna angang sing Leingak ki school singda Mahei tamhaningbagi inot ama piba ngamgadoribani haina makna phongdokhi tungda Chingamaka High School gi samgat sagaliba Phibam Singh Chief Minister Y Kim Chana hakthengnana yengsinki साथ चामा यांखई मुसुरे इसी उसी सरकार की पॉलिसी दुगा उजामे यहाँ भी ये मध्य लेकाई कोई कमिटी दुगा अधु अपन में दुगी कोऑर्डिनेशन या अधुना इना थमजनी इसी उसी वाल सिमा या मौन दागे कोई बोगे निवानी फमिन नरगा वाल सितरी आहाना तो खाजन से ना वही आवाज पंगातनी इसम समना स्कूल की इंफ्रास्ट्रक्चर तो किला नालप लेक रगदी करब इबुंगी आगांग स्कूल थानिंगदुना हाइदो हुजिति अदैना थबजनिंग से मणिपुर अपुनबुगी येंगदोबिना सिंजाबई दसु येंगबे यादबनिना खाबकाबा को तपपदा वालो बिनो अदुगा सही अहल लमन सिंह सिदफनी दांगोय बेया ताबिको ओ याम तोला उनबा फंगदेना वालो पदोगी मरमदि सही यामना नुंगाय फबा मतम सेम सरकार नतबनिना